Imphal-Ukhrul amasung Ukhrul-Imphal gi Nouna helicopter service Houbada Ministry of Home Affairs na Ayaba Pirakle haina Manipur lenga ki Transport Minister Khashim Vashum na phongdorakli. Hiram asigi matangda press na fangba pau amada Minister Khashim Vashum na hai Nouna haugadoriba Imphal-Ukhrul amasung Ukhrul-Imphal gi helicopter service ase Ministry of Home Affairs ki helicopter subsidy scheme gi makhada pahet kadabane. Service asi athubada hauba yanabagi damak Manipur lengana haukiba tang mapanda Ministry of Home Affairs da Ayaba Pirakle thaduna takshinkhe. Madugi paukum oina ngarang ase Home Ministry gi maikaidagi helicopter service ase haunabagi Ayaba Pirakhibane. Madugi damak Ministry of Home Affairs ki North East Division na hairiba helicopter service ase haunaba mari lainaba authority da khangalakre haina Minister Khashim Vashum na makha tana phongdokhe. Ministry of Home Affairs na Imphal-Ukhrul amasung Ukhrul-Imphal gi helicopter service Houbada Ayaba Pirakpa adubu nungaiba phongdokladuna Tangkhul Mayor Ngalalong gi President Themaso Talano na hai State Government amasung Home Ministry na laurakliba khongkhang ase yamna tangai fadaba amane helicopter service ase lainabagi damak Minister Khashim Vashum na miyamgi damak laukiba thodang adu thagataba ngamde haina mangna makha takhe. Numit khudingi leigadoriba helicopter service asigi bhara amade helipad thamgadoriba mafam athubada lepthoklagane. Service asina Imphal-dagi Ukhrul fauba supnitage minute 35 da chatpa yaragani hainasu pau asina makha tarakle.